ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ episode 29 ꯑꯗꯨ ꯄꯨꯗꯨ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ episodeꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ episodeꯇꯒꯤ ꯈꯪꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯀ ꯕ꯭ꯔꯤꯗꯥꯒꯅ ꯃꯈꯣꯏꯅ ꯅꯣꯔꯣꯛꯇ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯖꯔꯤꯕ ꯔꯦꯒꯅꯔꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯕꯦꯅꯥꯂꯥꯗ ꯌꯧꯅꯕꯒꯤꯗꯃꯛ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤꯗꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯕ꯭ꯔꯤꯗꯥꯅ ꯁ꯭ꯇꯣꯔꯤꯕꯨ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯁꯥꯞ ꯑꯃ ꯀꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤꯅ ꯁ꯭ꯇꯣꯔꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯒꯅꯔꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯨꯅꯨꯄꯤ ꯊꯥꯏꯔꯥꯗꯒꯤ ꯏ ꯈꯔ ꯂꯧꯗꯨꯅ ꯔꯦꯒꯅꯔ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯗꯣꯛꯂꯒ ꯍꯥꯏꯕꯗꯤ ꯑꯦꯊꯜꯂꯨꯐ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡꯈ꯭ꯔꯕꯅꯤ ꯎꯇ꯭ꯔꯤꯠꯁꯨ ꯕ꯭ꯔꯤꯗꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯞ ꯑꯃ ꯀꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯁꯤ ꯁꯥꯞ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯉꯣꯟꯗ ꯁꯥꯞ ꯇꯧꯔꯤꯕ ꯁ꯭ꯀꯦꯠꯄꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ episode 29 ꯑꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ episode 29 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤꯗ ꯎꯇ꯭ꯔꯤꯠ ꯕ꯭ꯔꯤꯗꯥꯕꯨ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯃꯐꯝ ꯚꯥꯏꯀꯤꯡꯁ ꯃꯔꯛꯇꯨꯗ ꯊꯝꯃꯝꯃꯒ ꯃꯍꯥꯛꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠꯅ ꯂꯩꯔꯤꯕ ꯁꯦꯜꯋꯤꯛ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡꯁꯤꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅꯤ ꯇꯧꯒꯗꯕ ꯄ꯭ꯂꯥꯟ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡꯗꯤ ꯂꯣꯏꯅ ꯈꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯍꯜꯂꯛꯄꯁꯤ ꯐꯦꯅꯅꯁꯨ ꯎꯕꯗꯒꯤ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯎꯇ꯭ꯔꯤꯠꯇ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯌꯥꯎꯔꯕꯅꯤ ꯃꯔꯝꯗꯤ ꯁꯦꯇ꯭ꯔꯤꯛꯄꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠꯅ ꯁꯦꯇ꯭ꯔꯤꯛꯄꯨ ꯃꯐꯝꯁꯤꯗꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯑꯣꯏꯀꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯦꯅꯟꯗ ꯁꯦꯇ꯭ꯔꯤꯛꯇꯨ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯅꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯤ ꯃꯍꯥꯛ ꯑꯗꯣꯝꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯦꯁꯇꯟꯒꯤ ꯂꯥꯟꯐꯥꯁꯤꯡꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯎꯇ꯭ꯔꯤꯠ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯏꯊꯣꯛ ꯃꯀꯥ ꯂꯥꯝꯃꯛꯂꯤ ꯃꯍꯥꯛꯅꯁꯨ ꯐꯦꯅꯟꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯒꯗꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯈꯪꯂꯦ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄꯗ ꯂꯥꯏꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯁꯦꯇ꯭ꯔꯤꯛ ꯆꯠꯈꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯣꯖꯕꯥꯠꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯤ ꯂꯥꯟꯐꯝꯗ ꯁꯣꯛꯈꯤꯕꯗꯨ ꯈꯔ ꯐꯒꯠꯇꯨꯅ ꯂꯩꯔꯝꯂꯦ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯖꯕꯥꯠ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯝꯃꯤꯅ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠꯁꯨ ꯃꯐꯝꯁꯤꯗ ꯆꯪꯉꯛꯇꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯎꯖꯕꯗ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ ꯃꯁꯤꯗꯒꯤ ꯐꯦꯅꯟ ꯍꯣꯏ ꯃꯈꯣꯏ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯐꯦꯅꯟꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯠꯄꯨ ꯂꯧꯊꯣꯛꯂꯨꯕ ꯉꯝꯃꯔꯣꯏ ꯂꯧꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯟꯕꯐꯥꯎ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯍꯧꯖꯤꯛ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤ 2,000ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯀꯩꯝꯇ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝꯗꯨ ꯌꯧꯕ ꯉꯝꯒꯅꯤ ꯑꯣꯖꯕꯥꯠꯅ ꯑꯃꯨꯛ ꯉꯛꯇꯨꯅ ꯍꯪꯉꯛꯂꯤ ꯃꯗꯨꯗꯤ ꯀꯝꯗꯧꯅ ꯀꯔꯝꯅ ꯌꯧꯒꯗꯧꯔꯤꯕꯅꯣ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯄ꯭ꯂꯥꯟꯁꯤ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯈꯜꯂꯛꯈꯤꯒꯦ ꯑꯦꯊꯜꯐꯦꯠꯅꯁꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯍꯧꯖꯤꯛꯃꯛꯇꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯔꯤ ꯃꯁꯤꯅ ꯇꯦꯛꯈꯠꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯤ ꯑꯦꯊꯜꯐꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯝꯂꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯪꯅ ꯍꯛꯆꯥꯡꯗꯨ ꯍꯦꯛ ꯇꯦꯛꯈꯠꯂꯛꯄꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯏꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯦꯅꯟꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯎꯇ꯭ꯔꯤꯠ ꯁꯦꯇ꯭ꯔꯤꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯅꯕ ꯃꯥꯜꯂꯤ ꯃꯈꯣꯏꯅꯗꯤ ꯁꯦꯇ꯭ꯔꯤꯛꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯪꯅ ꯂꯥꯟꯕꯗꯒꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤꯅꯦ ꯈꯟꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯀꯦꯠꯀꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯅ ꯅꯇꯨꯡ ꯏꯟꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯨ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈꯤꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯁꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯐꯕ ꯄ꯭ꯂꯥꯟ ꯑꯃ ꯈꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠ ꯑꯃꯗꯤ ꯎꯇ꯭ꯔꯤꯠ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯗꯨꯃꯛ ꯃꯄꯥꯟꯂꯣꯝꯗ ꯀꯣꯏꯊꯣꯔꯛꯂꯤ ꯃꯁꯤꯗ ꯑꯦꯊꯜꯐꯦꯠꯅ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯇꯤꯝ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥ ꯑꯦꯊꯜꯔꯦꯗ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯅꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯦꯊꯜꯔꯦꯗ ꯂꯥꯛꯂꯒꯗꯤ ꯑꯩ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯕꯨ ꯍꯥꯠꯄꯅꯤ ꯑꯗꯨꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯜꯐꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗꯒꯤ ꯂꯣꯠꯅꯕꯒꯤꯗꯃꯛ ꯆꯦꯜꯂꯔꯣই ꯃꯐꯝꯁꯤ ꯑꯩꯒꯤ ꯖꯒꯥꯅꯤ ꯑꯩꯅ ꯉꯝꯅꯕ ꯊꯦꯡꯒꯥꯏꯅꯔꯒꯦ ꯅꯪ ꯂꯩꯔꯒꯅ ꯍꯦꯟꯅ ꯃꯈꯣꯏ ꯂꯥꯛꯁꯜꯂꯕꯗꯤ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯥꯎꯊꯣꯛꯄꯁꯨ ꯌꯥꯏ ꯇꯟꯖꯥꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯃꯐꯝꯁꯤꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯑꯃ ꯐꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯝꯗ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯦꯊꯜꯂꯨꯐꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯆꯠꯂꯨꯕ ꯑꯣꯐꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯇꯤꯝꯗꯨꯅꯤ ꯃꯈꯣꯏ ꯀꯟꯅꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯑꯦꯊꯜꯂꯨꯐꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯂꯨꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯁꯤ ꯎꯔꯝꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯂꯨꯝꯗꯨꯅ ꯆꯪꯉꯛꯂꯤ ꯁꯣꯝꯗ ꯎꯇ꯭ꯔꯤꯠꯅꯁꯨ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯨꯅ ꯄꯤꯔꯤ ꯃꯈꯣꯏꯅꯤꯅ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯁꯣꯝꯗ ꯑꯣꯐꯥꯒꯤ ꯀꯥꯡꯕꯨꯁꯤꯁꯨ ꯎꯇ꯭ꯔꯤꯠ ꯍꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯁꯤꯗ ꯃꯅꯤꯡ ꯊꯪꯕ ꯅꯤꯄꯥ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯎꯇ꯭ꯔꯤꯠꯅ ꯆꯤꯡꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ
ꯅꯤꯄꯥꯁꯤꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤ ꯃꯥꯡꯊꯪꯅ ꯆꯠꯈꯤꯕ ꯑꯣꯐꯥ ꯑꯣꯏꯅꯁꯨ ꯇꯥꯕꯗꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯅꯤꯄꯥꯁꯤꯗꯤ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯔꯝꯂꯦ, ꯎꯗ꯭ꯔꯤꯠꯇꯤ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯇꯤꯝꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯃꯤꯑꯣꯏ ꯑꯃꯃꯨꯛ ꯑꯉꯝꯕꯗ ꯆꯤꯡꯊꯗꯨꯅ ꯃꯉꯛꯇ ꯂꯦꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯑꯣꯐꯥ ꯍꯣꯏꯁꯤ ꯈꯣꯟꯖꯦꯜꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯄꯗ ꯅꯤꯄꯥꯁꯤ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯃꯤ ꯍꯥꯠꯄ ꯂꯥꯛꯄ꯭ꯔꯥꯕꯨ ꯃꯈꯣꯏ ꯑꯣꯏꯅ ꯃꯊꯪ ꯁꯤꯔꯛꯄꯁꯤꯗ ꯆꯠꯐꯝ ꯈꯪꯗꯅ ꯀꯣꯏꯉꯥꯎꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯊꯜꯐ꯭ꯂꯦꯟ ꯑꯃꯨꯛ ꯃꯅꯤꯡ ꯊꯪꯕ ꯅꯤꯄꯥ ꯑꯃ ꯐꯥꯏꯠ ꯇꯧꯗꯨꯅ ꯊꯥꯡꯅ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯤ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯣꯐꯥ ꯑꯣꯏꯅꯁꯨ ꯎꯍꯧꯕꯗꯒꯤ ꯑꯦꯊꯜꯐ꯭ꯂꯦꯟꯗ ꯇꯥꯟꯅꯔꯛꯇꯨꯅ ꯇꯤꯅ ꯀꯥꯞꯅꯕ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯕꯨ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯆꯣꯡꯊꯔꯛꯇꯨꯅ ꯅꯝꯁꯜꯂꯒ ꯇꯦꯟꯖꯩꯁꯤꯅ ꯌꯨꯡꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯣꯐꯥ ꯍꯣꯏꯁꯨ ꯎꯇ꯭ꯔꯤꯠ ꯎꯕꯗ ꯄꯨꯡꯄꯥ ꯄꯥꯈꯠꯇꯨꯅ ꯆꯪꯁꯟꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯉꯥ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯃꯁꯤꯗꯤ ꯎꯇ꯭ꯔꯤꯠꯅ ꯊꯥꯡ ꯄꯥꯏꯈꯠꯂꯛꯄꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯑꯣꯐꯥꯗꯤ ꯆꯦꯟꯕꯁꯨ ꯉꯝꯗ ꯎꯇ꯭ꯔꯤꯠꯇ ꯁꯦꯂꯦꯟꯗꯔ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯑꯣꯐꯥꯗ "ꯑꯩ ꯅꯪꯕꯨ ꯃꯁꯛ ꯎꯈ꯭ꯔꯒꯨꯝ ꯇꯧꯔꯦ, ꯅꯪ ꯋꯤꯟꯆꯦꯁꯇꯔꯗꯒꯤꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯣꯐꯥ ꯐꯦꯅꯟ ꯍꯣꯏꯅ ꯐꯥꯗꯨꯅ ꯄꯨꯁꯜꯂꯛꯂꯒ ꯃꯌꯥ ꯁꯠꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯎꯠꯇꯨꯅ ꯋꯥꯍꯪ ꯄꯥꯍꯪꯅꯕ ꯇꯧꯔꯤ꯫ ꯑꯣꯐꯥꯁꯨ ꯄꯥꯈꯠꯅꯗꯨꯃꯛ "ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯂꯤꯕꯗꯨ ꯂꯣꯏꯅ ꯍꯪꯕ ꯌꯥꯒꯅꯤ, ꯑꯩ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯖꯒꯦ" ꯍꯥꯏꯔꯤ꯫ ꯎꯇ꯭ꯔꯤꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯅꯪ ꯋꯤꯟꯆꯦꯁꯇꯔꯗꯒꯤꯅꯦ ꯈꯪꯉꯤ, ꯗꯦꯝ ꯍꯣꯜꯗꯁꯨ ꯅꯪꯕꯨ ꯑꯩꯅ ꯎꯈ꯭ꯔꯦ, ꯑꯦꯊꯜꯂꯨꯐꯀꯤ ꯃꯅꯥꯏꯗꯨ ꯅꯠꯇ꯭ꯔꯥ?" ꯑꯣꯐꯥꯅꯁꯨ ꯍꯥꯏꯖꯔꯤ, "ꯂꯣꯟꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ, ꯑꯩ ꯑꯦꯊꯜꯂꯨꯐꯀꯤ ꯃꯥꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯄ ꯃꯅꯥꯏꯅꯤ" ꯍꯥꯏꯔꯤ꯫ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ, "ꯑꯗꯨꯒ ꯉꯁꯤꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯦꯊꯜꯂꯨꯐꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯊꯥꯔꯛꯄꯅꯣ?" ꯑꯣꯐꯥꯅ ꯑꯃꯨꯛ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯑꯦꯊꯜꯂꯨꯐꯅ ꯑꯗꯣꯝꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯧꯗꯕꯒꯤꯗꯃꯛ ꯑꯩ ꯋꯤꯟꯆꯦꯁꯇꯔꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯏꯇꯨ ꯏꯆꯥ ꯎꯅꯕ ꯄꯥꯝꯃꯤ꯫ ꯑꯦꯊꯜꯂꯨꯐꯅ ꯑꯩꯈꯣꯏꯕꯨ ꯅꯦꯛꯇꯨꯅ ꯄꯨꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯈꯤꯗꯦ, ꯃꯥꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯪꯄꯨꯗ ꯄꯨꯈꯤꯕꯅꯤ." ꯑꯦꯊꯜꯐ꯭ꯂꯦꯟ ꯑꯃꯨꯛ ꯑꯣꯐꯥꯗ ꯍꯪꯉꯛꯂꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨ, ꯑꯦꯊꯜꯂꯨꯐꯅ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯑꯣꯐꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, "ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯎꯇ꯭ꯔꯤꯠꯁꯤ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯆꯥꯟꯕ ꯋꯥꯔꯤꯌꯔ ꯗꯤꯐꯦꯟꯗꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯃꯛꯅ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯟꯅ ꯃꯈꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ, ꯋꯦꯁꯦꯛꯁ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛ꯫ ꯑꯩꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯗ꯭ꯔꯒꯗꯤ ꯊꯋꯥꯏ ꯑꯗꯨꯃꯛ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯎꯄꯥꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯑꯗꯣꯝꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ? ꯃꯌꯥꯝꯅꯁꯨ ꯑꯃꯨꯛꯇ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯛꯂꯤ, "ꯑꯣꯐꯥ, ꯅꯪ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯑꯩꯒꯤ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯁꯤ ꯀꯟꯕꯤꯒꯅꯤ꯫ ꯊꯕꯛꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯋꯤꯟꯆꯦꯁꯇꯔꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯈꯜꯂꯨ, ꯅꯪꯅ ꯍꯜꯂꯛꯂꯕ ꯀꯥꯟ ꯅꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯒꯅꯤ." ꯑꯣꯐꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯚꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯤꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯁꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯙꯞ ꯇꯧꯕꯗꯒꯤ "ꯀꯔꯤ ꯄꯥꯎ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯆꯠꯆꯔꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯎꯇ꯭ꯔꯤꯠꯅ ꯃꯈꯥ ꯇꯥꯔꯤ, "ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯌꯨ, ꯑꯩ ꯌꯧꯔꯛꯑꯒꯅꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯑꯃꯒꯨꯝ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯌꯥꯝꯕ ꯔꯦꯒꯅꯔ ꯍꯥꯠꯈꯤꯕꯒꯨꯝ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯌꯨ, ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯣꯔꯣꯛꯇ ꯊꯥꯒꯅꯤ ꯍꯥꯏꯌꯨ." ꯑꯣꯐꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, "ꯁꯤꯇ꯭ꯔꯤꯛꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯝꯕꯒꯨꯝ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯁꯤꯇ꯭ꯔꯤꯛꯀꯨꯝꯅ ꯈꯜꯂꯝꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯡꯀꯛ ꯑꯃꯗꯤ ꯂꯥꯟꯊꯣꯛꯂꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯂꯝꯁꯨ ꯂꯩꯖꯗꯕ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯕ ꯂꯨꯆꯤꯡꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯩꯅ ꯄꯩꯁꯥꯁꯨ ꯄꯤꯕ ꯉꯝꯗꯦ, ꯑꯗꯨꯒ ꯂꯥꯟꯕꯟ ꯈꯥꯖꯟꯗꯨꯅ ꯂꯩꯔꯕ ꯆꯠꯊꯣꯛꯇꯕꯤꯗ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕ ꯆꯥ ꯊꯛꯅꯤꯡꯕ ꯊꯛ ꯇꯧꯗꯨꯅ ꯅꯁꯥꯗꯨ ꯂꯨꯝꯁꯟꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯑꯔꯦꯞꯄ ꯃꯐꯝꯗꯨꯁꯨ ꯄꯤꯕ ꯉꯝꯗꯦ꯫ ꯅꯈꯣꯏ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕꯇꯅ ꯄꯤꯛ ꯊꯜꯂꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯅ ꯌꯧꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯗꯤ ꯋꯥꯔꯤꯌꯔ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯡꯆꯠ ꯑꯃꯗꯤ ꯏꯖꯠꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯝꯇ ꯑꯩꯅ ꯐꯥꯖꯟꯕ ꯇꯧꯗꯦ, ꯅꯈꯣꯏ ꯅꯤꯡꯇꯝꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯨꯗꯤ ꯅꯈꯣꯏꯗ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯅꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯏꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯅꯤ꯫ ꯅꯈꯣꯏ ꯚꯥꯏꯀꯤꯡꯁ ꯑꯣꯏꯔꯕꯁꯨ ꯁꯦꯛꯁꯟ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯈꯣꯏꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯂꯝꯕꯤꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯀꯗꯕ ꯂꯝꯁꯥꯡ ꯑꯃ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯌꯥꯎꯗꯅ ꯏꯊꯟꯗꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯇꯪ ꯇꯥꯅꯤꯡꯉꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯊꯪ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯅ ꯏꯜꯂꯒꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯑꯦꯊꯜꯐ꯭ꯂꯦꯟꯅꯁꯨ ꯎꯇ꯭ꯔꯤꯠꯅ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯁꯤꯗ ꯑꯄꯦꯟꯕ ꯄꯣꯛꯆꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁꯀꯤ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯊꯜꯂꯨꯐ ꯃꯁꯥꯁꯤ ꯐꯨꯡꯕꯪꯅꯗꯨꯅ ꯀꯅꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯎꯄꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯔꯥꯜ ꯂꯥꯜꯂꯨꯔꯕꯅꯤꯅ ꯃꯤ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯀꯨꯝꯊꯗꯨꯅ ꯃꯊꯥ ꯁꯥꯃꯟꯕꯗꯒꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯈꯥꯡꯂꯤ꯫ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅꯁꯨ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯨꯔꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤ ꯎꯈ꯭ꯔꯦ꯫ ꯑꯦꯊꯜꯂꯨꯐꯁꯨ ꯃꯁꯥꯗ ꯍꯧꯖꯤꯛ ꯑꯀꯤꯕ ꯇꯨꯖꯨꯡꯕꯗꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯁꯨ ꯑꯦꯊꯜꯂꯨꯐ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ
ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅ ꯍꯥꯏꯕꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯑꯦꯜꯐ꯭ꯔꯦꯗꯇ ꯍꯥꯏꯈ꯭ꯔꯦ꯫ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯌꯥꯊꯪꯗꯒꯤ ꯑꯃꯨꯛ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅ ꯑꯦꯊꯦꯂꯣꯞꯁꯤ ꯐꯥꯗꯨꯅ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯂꯣꯞꯅꯗꯤ ꯂꯥꯎꯖꯔꯤ, ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯑꯩ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀ ꯎꯅꯕ ꯄꯥꯝꯃꯤ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅꯁꯨ ꯆꯠꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ, ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯅꯪꯒ ꯎꯅꯕ ꯁꯪꯗꯦ, ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯦꯊꯦꯂꯣꯞꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯀ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯗꯤ ꯑꯦꯊꯦꯂꯣꯞ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯦꯊꯦꯂꯣꯞꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯂꯤ, ꯑꯦꯗꯋꯥꯔꯗꯇꯨ ꯂꯨꯍꯣꯡꯒꯗꯣꯔꯦ ꯍꯥꯏꯅ ꯇꯥꯏ, ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯣꯔꯦ, ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯒꯗꯣꯔꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯨꯍꯣꯡꯕꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯁꯤꯕꯅ ꯍꯥꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯁꯤꯗ ꯅꯝꯁꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯑꯦꯊꯦꯂꯣꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ, ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ, ꯃꯥꯕꯨ ꯁꯤꯈꯤꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯣ ꯅꯪꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯔꯥ, ꯅꯪꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯁꯤꯕ ꯉꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯖꯜꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯦꯊꯦꯂꯣꯞꯁꯨ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯎꯇꯤꯠ, ꯐꯦꯅꯟ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯀꯤ ꯀꯣꯅꯨꯡꯁꯤꯗꯒꯤ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯔꯣꯝꯗ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯐꯦꯅꯟꯅꯗꯤ ꯍꯪꯂꯤ, ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪꯁꯤ ꯑꯩ ꯈꯛꯇꯅ ꯍꯪꯕ ꯅꯠꯇꯦ, ꯃꯌꯥꯝꯁꯤꯅ ꯍꯪꯕꯅꯤ꯫ ꯎꯇ꯭ꯔꯤꯟ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯉꯔꯣꯏ, ꯃꯈꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯩ ꯂꯥꯛꯀꯅꯤ ꯈꯛꯇ ꯍꯥꯏꯈꯤꯕꯅꯤ, ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯈꯤꯗꯦꯅ, ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯦꯂꯥꯔꯠꯇ ꯂꯩꯔꯝꯃꯒꯅꯤ꯫ ꯍꯧꯖꯤꯛ ꯈꯣꯡꯆꯠꯁꯤꯗ ꯑꯣꯁꯕꯔꯠꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤ꯫ ꯐꯦꯅꯟꯒ ꯎꯇꯤꯠꯀꯅꯗꯤ ꯑꯣꯁꯕꯔꯠꯇꯤ ꯃꯁꯥ ꯁꯣꯛꯂꯨꯕꯗꯒꯤ ꯐꯒꯠꯂꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯂꯩꯍꯧꯅꯕ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯑꯣꯁꯕꯔꯠꯅ ꯌꯥꯗ꯭ꯔꯦ, ꯃꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯈꯣꯏꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯁꯨ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯆꯠꯈꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ, ꯐꯦꯅꯟ ꯑꯃꯗꯤ ꯑꯣꯁꯕꯔꯠꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯂꯥꯟꯃꯤ ꯈꯔꯁꯤꯅ ꯇꯨꯡ ꯏꯟꯗꯨꯅ ꯀꯅꯨꯠ ꯍꯣꯏꯅ ꯂꯩꯔꯤꯕ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯒꯤ ꯍꯦꯜꯁꯇꯟꯇꯣꯟ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯟꯁꯇꯦꯟꯇꯣꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯁ꯭ꯀꯦꯠꯁꯤ ꯍꯦꯁꯇꯟꯅ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯇꯟꯖꯥꯁꯤꯗ ꯁ꯭ꯀꯦꯠꯀꯤ ꯃꯅꯥꯛꯇ ꯕ꯭ꯂꯗ ꯍꯤꯌꯔꯁꯨ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯁ꯭ꯀꯦꯠꯅ ꯍꯪꯂꯤ, ꯕ꯭ꯂꯗ ꯍꯤꯌꯔ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕ꯭ꯂꯗ ꯍꯤꯌꯔ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯄꯥꯝꯃꯤ, ꯍꯥꯌꯨ ꯋꯦꯁꯦꯛꯁꯤ ꯕꯥꯏꯀꯤꯡꯁ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅ ꯐꯪꯒꯅꯤ? ꯅꯪꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯂꯥꯟꯐꯝꯗ ꯁꯤꯈꯤꯕꯒꯤ ꯕꯤꯖꯜ ꯑꯃ ꯎꯈꯤ ꯍꯥꯏꯈꯤꯕꯅꯤ, ꯃꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠꯇ, ꯅꯪꯒꯤ ꯏꯁꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯛꯈ꯭ꯔꯕꯗꯨꯅꯤ, ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯦꯠ ꯑꯃꯨꯛ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯃꯛꯂꯤ, ꯍꯣꯏ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯨꯕ ꯅꯤꯄꯥ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯎꯇ꯭ꯔꯤꯠꯀꯤ ꯃꯈꯨꯠꯇ ꯂꯥꯟꯐꯝ ꯃꯥꯏꯊꯤꯕꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯩꯕꯨ ꯂꯪꯊꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯅꯪꯅ ꯐꯪꯖꯒꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯐꯪꯉꯔꯣꯏ, ꯃꯁꯤ ꯅꯁꯥꯅ ꯊꯨꯒꯥꯏꯖꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕ꯭ꯂꯗ ꯍꯤꯌꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯀꯅꯥ ꯌꯥꯎꯏ? ꯍꯦꯁꯇꯟꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯗꯨ ꯈꯛꯇꯅꯤ, ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯗꯨꯗꯤ ꯃꯥꯅ ꯊꯥꯖꯕ ꯅꯠꯇꯦ꯫ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯅꯪꯗꯤ ꯅꯁꯥꯒꯤ ꯂꯝꯕꯤꯗꯨ ꯀꯛꯆꯗꯨꯅ ꯑꯩꯕꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯕꯅꯤ, ꯂꯝꯕꯤ ꯑꯗꯨ ꯅꯁꯥꯅ ꯍꯣꯡꯖꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕ꯭ꯂꯗ ꯍꯤꯌꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯍꯣꯏ ꯊꯧꯗꯣꯛꯇꯨꯃꯗꯤ ꯑꯆꯨꯝꯕꯅꯤ, ꯀꯛꯄ ꯌꯥꯔꯔꯣꯏ, ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯅꯪꯕु ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯍꯦꯁꯇꯟꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯎꯠꯇꯨꯅ ꯑꯩꯒ ꯊꯥꯛ ꯃꯥꯟꯅꯅꯕ ꯍꯣꯠꯅꯖꯔꯤ, ꯃꯉꯣꯟꯗ ꯅꯪꯕꯨ ꯁꯦꯟꯅꯕ ꯉꯝꯕꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯔꯤꯕꯅꯤ, ꯅꯪꯅ ꯉꯝꯈꯤꯗ꯭ꯔꯕ ꯎꯇ꯭ꯔꯤꯠꯇꯒꯤ ꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯎꯇ꯭ꯔꯤꯠꯇꯒꯤ ꯃꯨꯜꯂꯛꯄꯅꯤ, ꯑꯗꯨꯅ ꯑꯩꯁꯤ ꯃꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕ꯭ꯂꯗ ꯍꯤꯌꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯩ ꯅꯠꯇꯅ ꯕꯥꯏꯀꯤꯡꯁ ꯀꯅꯥꯝꯇꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯂꯩꯇꯦ, ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯐꯣꯡꯅ ꯂꯥꯎꯔꯤꯕꯁꯤꯅꯤ, ꯑꯩꯗꯧꯅ ꯄꯥꯡꯒꯟ ꯀꯟꯕ ꯊꯧꯅꯥ ꯂꯩꯕ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ꯫ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ, ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯀꯅꯥꯝꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ, ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯍꯥꯠꯂꯣꯏ, ꯃꯥꯗꯤ ꯃꯊꯟꯇ ꯃꯥꯒꯤ ꯐꯃꯨꯡꯗ ꯌꯥꯟ ꯇꯥꯅ ꯁꯤꯖꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕ꯭ꯂꯗ ꯍꯤꯌꯔꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ, ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯍꯥꯠꯄ ꯐꯪꯗ꯭ꯔꯕꯁꯨ ꯎꯇ꯭ꯔꯤꯠꯄꯨꯗꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ, ꯑꯩ ꯈꯛꯇꯅ ꯉꯝꯒꯅꯤ꯫ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯎꯇ꯭ꯔꯤꯠꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯤ ꯋꯥꯈꯟꯗꯨ ꯇꯣꯛꯈꯣ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ, ꯍꯦꯁꯇꯟꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯈꯩꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯕꯗ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯒꯦ ꯍꯥꯏꯔꯒꯗꯤ ꯍꯦꯁꯇꯟꯕꯨ ꯍꯥꯟꯅ ꯍꯥꯠꯂꯨ, ꯅꯪ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯕ꯭ꯂꯗ ꯍꯤꯌꯔꯁꯨ ꯋꯥꯐꯝꯁꯤꯗ ꯋꯥꯈꯟ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕ꯭ꯂꯗ ꯍꯤꯌꯔꯅ ꯁ꯭ꯀꯦꯠꯇ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯗ ꯃꯁꯤꯗ ꯍꯦꯁꯇꯟꯅ ꯕ꯭ꯂꯗ ꯍꯤꯌꯔꯗ ꯍꯥꯏꯔꯛꯂꯤ, ꯅꯪ ꯁ꯭ꯀꯦꯠꯁꯤ ꯌꯥꯝ ꯄꯥꯝꯂꯕ꯭ꯔꯥ? ꯅꯃꯤꯠꯇꯨꯅ ꯆꯥꯗꯧꯒꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯐꯝꯁꯤꯗ ꯕ꯭ꯂꯗ ꯍꯤꯌꯔꯁꯨ ꯏ ꯀꯥꯔꯦ꯫ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯁ꯭ꯀꯦꯠꯁꯤ ꯃꯐꯝꯁꯤꯗ ꯐꯝꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯤꯌꯣꯝ ꯅꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯁꯇꯟꯅ ꯑꯃꯨꯛ ꯕ꯭ꯂꯗ ꯍꯤꯌꯔꯗ ꯀꯔꯦꯝꯅꯗꯨꯅ, ꯑꯩꯅ ꯊꯑꯣꯏꯀꯤ ꯐꯝꯍꯜꯂꯤꯕꯅꯤ, ꯕ꯭ꯂꯗ ꯍꯤꯌꯔꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ, ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯤꯕꯁꯤꯅꯤ꯫ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯁ꯭ꯀꯦꯠꯅ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯕ꯭ꯔꯤꯗꯥꯗ ꯍꯥꯏꯖꯜꯂꯛꯂꯤ, ꯅꯪꯅ ꯅꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯗꯨ ꯑꯩꯅ ꯎꯏ, ꯅꯪꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯅꯠꯇ꯭ꯔꯥ? ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯍꯔꯥꯎꯒꯗꯣꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥꯅꯣ? ꯎꯇ꯭ꯔꯤꯠꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ, ꯅꯪꯅꯁꯨ ꯎꯇ꯭ꯔꯤꯠꯀꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯕꯨ ꯁꯤꯍꯟꯈꯤꯕ ꯄꯥꯝꯂꯝꯒꯅꯤ, ꯏꯕꯦꯝꯃ ꯅꯪ ꯎꯇ꯭ꯔꯤꯠꯅ ꯐꯖꯅ ꯁꯥꯟꯅꯕꯤꯔꯦ꯫ ꯕ꯭ꯔꯤꯗꯥꯅꯁꯨ ꯁ꯭ꯀꯦꯠꯇ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯁꯤꯇ꯭ꯔꯤꯛꯇ
makha taragli hojik Cedric chu mafam chi yoroktu leramli scan among hangli Cedric nangona wam ta hangi hojik chu utina aibu si ki papa maubra Cedric namu kumagli utina dombu hat pangam bangam gida badu dikhangdi adu masimadi khangi mahana nang buki ma hojik mathayam sa do le hori bani haidi brida su mafam sidiki hawatuna chatkre blood yarna mu kanuta brida si nangi oirawara oidri bra haidu hangli kanuna mu hairagli brida yam thuna aigi organi mafam sida ma amuhana halakli bisisu aigi damakta halakpani hojikti magi lamisu aigi organi kanuna Cedric tamu makha taragli utrina nangbu karigi damak tanthori banu haidu hangli Cedric namu kumli utrito hojikti makok bera leire ma hojikchu scan tawkiba saptu dagi masada akiba maloina duna hingli hoi ma amuhana mafam sida skate pu lawba lakhibe ai lakchu lakani khalli adu hanagi thauna adu leitrabani kanuna su ma hojik thauna leitrabani na kokki lan oin tawra ani maduna khoida hena khudong thiningai oigani hairam laga chatkhri Cedric na so hayori mana khalakaduriba plan dudi angawbagi plan ni ma hojik kok phajana chaurabani oigadaba plan su khanba ngamaroi ma koktu aduna ne aina mabu thadoktu laklibasi somda su kanuna bridada aina ngonda matam pibe yaba pikre Ragnar gi mongpham manakta nangna leningba matam lehelure karamba matam si nangna sana yagadoino ibani punchala se haibasida nangi leiriba lanmi singduga aigi lanmi singjiga punchalabadi Heston amadi blood hagi lanmi singdagi hena mapangan kallagani bridana mu hairagli makhoni dagidi nangna hana dagi domak heno leiribadudi apangba ani sidi hojiksu mathong maram khangdabi skate aibe nupi sida ngauduna leiri thaba amata na changde makokta lalo amata sinba ngamde kanuna mu hairagli makhoni na skate ki wakhan khanbagum aisu brida nangi khallibasidi makhoni hana gera sunagera moi thokpa tawjasanu akhoni gidi achetpa phire amale power loire aduna hojimak ayu ibani karam kanda punchan gadoino nasana karam matamda yadoino masidagi bridana su pamdana dumak ibani hojimak pulla se aduna kanun amari brida ke manungda changchankre masidagi senchi hokiduna wasex lomda ulagli hojik king elfelt manakta king ethelham machanu pibu Rajkumar Edward thajanabagi damak pudu lagli hojik ahlamansina luhonggadoriba ani sibu masa masagi apam pamda wari saronabagi damak jaga amada thadokre aduga ahlamansingsi angangsing luhongbagi matangsida wari sado leuri masidagi senchi mu hokre hojik laglibi senchina kanut hoine leiriba Hanstenton hariba jaga sidani mafam sida hojik utina ngasai phaduna pau tharakiba ofa hariba nipasi yoragli mahana mafam se yorokpaga blood yana chu nipasi u phadrum puchalagli kanut hoina di nipasi kanano haiduna angli blood yana mukhumli mahasi utit ki pau pudu lakpani pani kanuna muk puriba paudu karino haiduna hangkre ofa na haragli utit hojik nakhoi myam bo hatpa lakre numidangi matamda butkumna changalaga nakhoi myam bo hatkani hairi mahana hairi nakhoi khudimak Ragnar na sikibagum sigani haiduna nakhoi myam si norokta thagani su hairi masida blood hair nadi langning lakchajanu ai thengnage mara kaidong ngamdoiba Heston namuk blood hair dai jalagli blood hair nachin nama pale haiduna panghai dai janganu nahana nangna utit pu hat ke haragadi den hongi nakhoi ni khaktagi fight adu hat pa yabani adu nangdi fight tu da uti no oina na thwai kanbiramani hojik to wajau nganganu blood hair su mi usitana damak Heston da nangna hojik haikribadu kariba ai ngondara ai fajana ta haudre amuga chu hairu haidi Heston namuk munna yak to na hairagli nanado sengtu hataki munna taw nangna utit pu hat ke haragadi nahana den hom da lamba yabani habani adu nangdi fight to da utit ki makhota na thwai mangadaba khajik tang arambani Ragnar leiramdraba nang sirawani kanuna di anisi khanar ko dore khangmadagi khamna ba tawchanari tasengbadi mahakna su luchingba anisi loina ba pamdabani makoi makoi gi lanmi singsi mana loina loksan ba pamle blood yana mukumagli Heston wangang mada khar khar yengdu ngangu mi sita ba tawganu hairi adu Heston nadi hojik mi se dum sitana nangbu numituda utit ki makotagi kuchen chendu khangni badudi khoi loina uribani nangdi utit ka yengna badadi uchi gumane hajalagli kanuna su anisi khana ganu hadur khamjannari blood yana mo Heston directly aigi lami di utit ki makota tangkhai makak sikhibani adubu nangdi utit ki makota lami tangkhai ma henbaga nasagi leifum phawba langthomanga chele ibadudi Heston amukumagli adubu aigi mayamdo mangjagrapsu nangna lawba ngamkhidaba nangi nupi skate utitagi aina munduna poribasini nang masing ngamjabra hojumak namangda ulura skate kaiga tuminabado blood haru sauna dumak naraido khallaganu lepo yare haragdi Heston ju noksanduna law law blood hair law na thona leirabadi ai khaktaga landengnaji koi law law bana yaroi blood hair ju thang chatortuna hojumak nangaiga fight tawgani haido chongthoragli Heston su nangna madumak pamlabadi hojumak pangthokpa tare haduna khulai paidu changchalagli ani siujik yanthana kadore adubu kanuna lanmi singsida khamanduna matang chadri hairi ani side dumak launa do leiri aroida blood yarna aidi matam amada hekta Heston nanga fight tawna bagi damak sem sare hairam laga utet ki pau purakhiba ofa hari bani pasi mag len thalam laga changkhre
ꯃꯁꯤꯗꯒꯤ ꯀꯂꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯁ꯭ꯀꯦꯠꯇꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯈꯤꯗꯨꯅ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯔꯁꯤꯌꯥꯒꯤ ꯀ꯭ꯔꯥꯎꯟꯂꯦꯟ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯊꯨꯡꯂꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥꯁꯤꯅ ꯎꯇ꯭ꯔꯤꯠꯇ ꯈꯥꯝꯃꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯪꯗꯤ ꯀꯅꯥꯅꯣ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯒꯤ ꯃꯤꯡ ꯒꯨꯠꯂꯦꯠ ꯀꯧꯏ ꯃꯐꯝꯁꯤ ꯈꯨꯡꯒꯪꯁꯤ ꯑꯩꯒꯤꯅꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯁꯨ ꯕꯦꯕꯟꯕꯛꯀꯤ ꯎꯇ꯭ꯔꯤꯠ ꯀꯧꯏ ꯑꯩ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠꯀꯤ ꯃꯤꯅꯤ ꯅꯈꯣꯏꯁꯨ ꯃꯥꯔꯁꯤꯌꯥꯟ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯃꯥꯔꯁꯤꯌꯥꯟꯅꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯆꯥꯅꯕ ꯆꯥꯛ ꯊꯛꯅꯕ ꯌꯨ ꯑꯗꯨꯒ ꯑꯍꯤꯡ ꯑꯃ ꯂꯦꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯅꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯃꯐꯝꯁꯤꯗꯒꯤ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯕꯗꯤ ꯌꯥꯗꯦ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯊꯝꯃꯝꯃꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯈꯨꯠꯂꯥꯏ ꯊꯝꯃꯝꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯎꯇ꯭ꯔꯤꯠꯀꯤ ꯇꯤꯝꯁꯤ ꯊꯧꯋꯥ ꯁꯥꯗꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯗ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯦꯊꯦꯜꯔꯦꯗꯅ ꯃꯥꯒꯤ ꯁꯦꯅꯥ ꯑꯦꯂꯥꯝꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯦꯊꯜꯐꯦꯠꯇ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩ ꯍꯧꯖꯤꯛ ꯂꯝꯁꯤꯕꯨ ꯍꯟꯖꯟꯕ ꯄꯥꯝꯃꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯃꯐꯝꯁꯤꯗ ꯐꯨꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯅꯕꯒꯤꯗꯃꯛ ꯕꯗꯅꯥꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯜꯍꯥꯝ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠ ꯅꯨꯡꯁꯤꯕ ꯁꯥꯁꯟꯅꯗꯨꯅ ꯇꯨꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯨ ꯃꯔꯝꯗꯤ ꯃꯥꯒ ꯑꯩꯒ ꯈꯥꯏꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯦꯊꯜꯔꯦꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯦꯊꯜꯐꯦꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ ꯃꯁꯤꯗ ꯑꯦꯊꯜꯔꯦꯗꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯥꯎ ꯑꯣꯏꯅ ꯇꯥꯕꯗ ꯅꯪꯒꯤ ꯀꯣꯅꯨꯡꯁꯤꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯇꯣꯏꯅ ꯂꯥꯛꯏ ꯍꯥꯏꯅ ꯇꯥꯏ ꯃꯗꯨꯒꯤꯗꯃꯛ ꯃꯐꯝꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯐꯝꯁꯤꯗ ꯊꯝꯗꯕ ꯌꯥꯔꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯟꯃꯤ 30ꯗꯤ ꯑꯩ ꯄꯤꯔꯛꯀꯦ ꯍꯥꯏꯔꯤ ꯑꯦꯊꯜꯐꯦꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤꯅ ꯉꯥꯛꯆꯕ ꯑꯗꯨꯃꯛ ꯉꯝꯂꯤ ꯈꯨꯠ ꯊꯤꯡꯖꯅꯔꯣꯏꯁꯤ ꯍꯥꯏꯔꯛꯂꯤ ꯑꯦꯊꯜꯔꯦꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯕꯥꯏꯀꯤꯡꯁ ꯃꯥꯟꯕꯤꯗꯨꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯜꯐꯦꯠꯅ ꯈꯨꯝꯂꯤ ꯅꯪꯒꯤ ꯅꯆꯥꯗꯨ ꯕꯥꯏꯀꯤꯡꯁꯀꯤ ꯏ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯑꯦꯊꯜꯔꯦꯗꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯑꯉꯥꯡꯗꯨ ꯕꯥꯏꯀꯤꯡꯁ ꯃꯥꯜꯂꯤꯗ ꯃꯁꯛꯇꯨ ꯅꯪꯁꯨ ꯌꯦꯡꯕꯗ ꯈꯪꯗ꯭ꯔꯣ ꯇꯟꯖꯥꯁꯤꯗ ꯑꯅꯤꯁꯤ ꯈꯟꯅꯔꯛꯀꯗꯣꯔꯦ ꯈꯪꯕꯗꯒꯤ ꯑꯦꯜꯍꯥꯝꯅ ꯈꯥꯝꯇꯣꯛꯄ ꯑꯣꯏꯅ ꯋꯥꯔꯤꯁꯤ ꯐꯥꯒꯤ ꯇꯥꯊꯣꯔꯛꯂꯤ ꯂꯣꯔꯗ ꯅꯪꯁꯨ ꯑꯩꯅ ꯌꯦꯡꯕꯗ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯁꯛ ꯈꯔ ꯆꯪꯉꯤ ꯍꯥꯏꯖꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯦꯊꯜꯔꯦꯗꯁꯨ ꯃꯥꯅ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯛꯄꯁꯤꯗ ꯅꯪꯒꯤ ꯆꯥꯅꯕꯁꯤ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏꯖꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯅꯥ ꯑꯦꯜꯍꯥꯝꯅꯁꯨ ꯔꯥꯅꯤ ꯑꯦꯊꯜꯐꯦꯠꯇ ꯉꯁꯥꯏ ꯑꯦꯊꯜꯔꯦꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯕ꯭ꯂꯗ ꯍꯤꯌꯔ ꯍꯦꯁꯇꯟꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯀꯦꯠꯁꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯏ ꯈꯔ ꯍꯥꯞꯇꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯁ꯭ꯀꯦꯠꯅ ꯍꯧꯖꯤꯛ ꯕ꯭ꯂꯗ ꯍꯤꯌꯔꯗ ꯃꯥꯅ ꯄꯣꯔꯛꯏꯕ ꯏꯁꯤ ꯃꯁꯝꯗ ꯇꯩꯁꯟꯕꯤꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄꯗꯨꯅꯤ ꯅꯪꯅ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯍꯦꯁꯇꯟꯕꯨ ꯍꯥꯠꯇꯨꯅ ꯐꯥꯏꯠꯇꯨꯗ ꯍꯦꯁꯇꯟꯕు ꯉꯝꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯅꯪꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯏꯕ ꯏꯁꯤ ꯕ꯭ꯂꯗ ꯍꯤꯌꯔꯗ ꯄꯤꯊꯛꯈ꯭ꯔꯦ ꯕ꯭ꯂꯗ ꯍꯤꯌꯔꯁꯨ ꯍꯦꯁꯇꯟꯕꯨ ꯍꯥꯠꯂꯒ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯁꯛꯁꯤ ꯁꯛꯇꯨꯅ एपिसोड असी मतंग स्वाइद लोइसल्ले मसिगे मखा मथंग अमुक पुदु लाक्चगे ngasiगीदी मयामबु अमुक हन्ना कायननब याथंग निजरी।